ꯏꯀꯥꯏꯊꯕꯤꯁꯨ ꯌꯥꯎꯔꯦ. ꯃꯥꯅ ꯁꯦꯝꯅꯤꯡꯉꯥꯏꯁꯤꯗ ꯆꯥꯛ ꯐꯖꯅ ꯆꯥꯊꯣꯛꯑꯒ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯉꯥꯎꯔꯦ. ꯆꯒꯦꯝ ꯄꯣꯝꯕꯅꯦ ꯃꯌꯥꯝ. ꯐꯖꯔꯦ ꯆꯒꯦꯝ ꯄꯣꯝꯕꯁꯦ. ꯉꯥꯎꯔꯦ. ꯃꯁꯛ ꯐꯖꯔꯦ. ꯉꯁꯤꯗꯤ ꯌꯥꯝ. ꯍꯩꯊꯖꯔꯦ. ꯃꯣꯔꯣꯛ ꯃꯦꯠꯄꯅꯦꯕꯀꯣ. ꯀꯩꯅꯣ ꯃꯦꯠꯄ ꯀꯩꯀꯥꯕꯨꯗꯤ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ. ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯊꯔꯒꯦ. ꯆꯒꯦꯝ ꯄꯣꯝꯕ ꯄꯥꯝꯕ ꯃꯤꯒꯩ ꯏꯟꯖꯔꯛꯀꯦ. ꯆꯒꯦꯝ ꯄꯣꯝꯕ. ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ, ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯔꯒ. ꯗꯤꯁ. ꯍꯥꯎꯋꯦ. ꯉꯁꯤꯗꯤ ꯃꯣꯏ ꯂꯣꯏꯅꯃꯛ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯏꯅꯩꯌꯦꯕꯀꯣ. ꯈꯥꯃꯦꯟ. ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯏꯀꯥꯏꯊꯕꯤ. ꯆꯅꯝ ꯉꯥꯟꯕꯤ ꯀꯥꯡꯉꯧ ꯑꯃ. ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯆꯥꯔꯗꯤ ꯍꯥꯎꯗꯧꯕ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯆꯒꯦꯝ ꯄꯣꯝꯕꯗ ꯑꯍꯥꯎꯕ ꯀꯥꯏ ꯆꯥꯏꯁꯦ. ꯏꯁꯥꯅ ꯊꯣꯡꯖꯔꯒ. ꯂꯣꯏ ꯊꯦꯡꯖꯤꯜꯂꯒ ꯍꯥꯞꯆꯤꯜꯂꯒ. ꯏꯃꯥ ꯆꯝꯐꯨꯠ ꯌꯥꯎꯕꯅ ꯀꯥꯎꯋꯦ. ꯄꯨꯛꯀꯁꯦ ꯄꯨꯛꯈꯣꯡ ꯈꯣꯡ ꯆꯥꯛꯂꯝꯗ. ꯆꯥꯁꯜꯂꯒ ꯈꯔ ꯐꯔꯅꯤ ꯑꯗꯨꯗꯤ.
ꯆꯥꯡꯁꯦ ꯆꯥꯛ ꯂꯥꯝ ꯀꯥꯟ ꯁꯨꯃꯥꯏꯅ ꯆꯥꯕꯅ ꯐꯩꯕ ꯆꯝꯐꯨꯠ ghiền làm tay sao luôn phút thật là thôi tụi mẹ ai cái video riêng chỉ mình xin subscribe tao chỉ mình xin lùi bầu với riêng video riêng subscribe tao tụi mẹ là subscribe tao xem video like tao xem video một được mà thằng này cái trả video ok tụi mẹ hay video một được xem rồi bye bye